ꯈꯣꯡꯎꯞꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯨꯞ KNTL ꯃꯅꯤꯄꯨꯔꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯕꯤꯁꯅꯨꯄꯨꯔ ꯋꯥꯔꯗ ꯅꯝꯕꯔ 11ꯗ ꯂꯩꯕ ꯆꯧꯎꯡ ꯔꯕꯤꯆꯟꯗ꯭ꯔꯒꯤ ꯌꯨꯝꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯩꯈꯣꯏ ꯔꯕꯤꯆꯟꯗ꯭ꯔꯒꯤ ꯌꯨꯝꯗ ꯉꯁꯤ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯨꯞ KNTL ꯃꯅꯤꯄꯨꯔꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯑꯩꯈꯣꯏ ꯑꯉꯝꯕ ꯁꯦꯟꯐꯝ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯆꯦ ꯏꯆꯟ ꯃꯔꯨꯞ ꯃꯄꯥꯡ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯅ ꯑꯃꯗꯤ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯄꯥꯡꯕꯤꯔꯛꯈꯤꯕ ꯁꯦꯟꯐꯝ ꯑꯣꯏꯅ ꯂꯨꯄꯥ 35,000ꯒꯤ ꯃꯇꯦꯡ ꯉꯁꯤ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯃꯦꯝꯕꯔꯁꯤꯡꯅ ꯔꯕꯤꯆꯟꯗ꯭ꯔꯒꯤ ꯌꯨꯝꯗ ꯄꯩꯁꯥ ꯑꯣꯏꯅ ꯈꯨꯠꯁꯤꯟꯅꯕ ꯂꯥꯛꯆꯕꯅꯤ꯫